Hello, mayam amazing Bible prophecy minister taram nokchari asidi aigi subscriber amana maroina miracle amusung healing da thajabra aduga prophecy amusu maroina khoina ngasi maroina yengadabdi miracle amusung healing gi maramda ai khara yengnasi aduga ikoi ishora pathna thause sagada lebe ipaisho yam thagasare aroiba matamda su prabhu jisuna tang panda leiringe matamda mana angakpa kyamram pangthoki sebok singna su angakpa kyamram pangthoki asiba mi kalan ki anaba kyabu phan ki adugumna roiba matamda su masi pangthokpaje masida ikoina masibu thajagadra masi ipaisho nongode lakpa saktira haiba asigi man kharang hangadore masida su nahana bor pibio asumba se khangduna nahana bible na haibudugi mutun satpanga manbio prabhu jishu gi minde kurumjari amen koi ahan bada samona se hodrigada aina pau current event khara haijarake maruaina tang ani gi ahing pung ani daina nongalam dai gi pung ani daina pung manga phawbigi matam asida Donald Trump na haidi America na Donald Trump gi lising makhada mokhui America gi force na Venezuela da anda khare hada news channel khara jida sumna screen de yangbiu Trump bombards Venezuela army bases in capital Caracas hadi Venezuela gi Caracas haiba mpham sida landagre haina sumna hai aduga amuk mathakta amu yengo breaking news press Trump confirms US strike in Venezuela US na Venezuela da sumaina landagre haina khoina current event pau meam sumaina phange adu makoina kamaina landabno haibda haireba lebaksina America kada karishu hanbangam khide maramdi makoigi still fighter sing aduna sangjalaga maroina makoigi air defense laiba mafam sing aduda makoina hana sangjalaga air defense sing adu thugaibani loi thugaire aduga moi army sin khud haningai upai laitre aduga makoigi capital hojiki Venezuela gi capital se masidara Caracas haiba mafam sida makoina landa abneba aduga makoigi masidadi America gi force special force ge loi makal kodi musinare delta force sinare helicopter anemada paraga moi mafam atuda sangjalaga makoigi moigi president mongak shin lebaga sina makoida kape adubu America force na makoibu hal makoida handuna kapa matna makhoi gatsing adu loi siram matna makhoi president Nicolas Maduro amaso maki nupe je pharaga New York ta America da pora khre hamne sinausa masi kudema Revelation 13 gi aikoina 11 to 17 da haibi gi matuna Bible na prophesy to bing matungina America na prithvi gi super power ne mahana tongba tawgani aduna smai tawdana mahana landa ninge landa ba sumaina tawri Bible na haibani hairam bugi matuna masi aroiba matamdadi ishogi missing maru aina ishogi athang singakba ishogi saba singakba missing aduda onjala kaneba masi mahana tawgudo bo meyam ase aduni ekoina Bible na hojai aroiba matamda hingbani na ekoi maru aina Daniel amasung Revelation da phongdok liba prophecy sing ase ekoi phajana nainaba matam moire Daniel chapter 2 7 aduga Daniel chapter 8 11 12 aduga Revelation gi maroina 12 13 14 lemau riba chapter sing ase ekoi phajana nainaba matam ado oire sinausa adunani ekoina maroina aina maroina koina Daniel Revelation gi prophecy sing da miyang thamje maramdi Prabhu ji suna laktringai mamana kari kari thokne habdo haireba prophecy sing asina aikoi gi imangda thungbudu utli baneba aduna Prabhu na lakpagi da moi khoi thorang thokse khoi hoje changjala angak pakya pangthokpa amasung anapa kya hoje TV da akoina healing ni haina tawriba myam lai angak pakya amnom pangthokpa myam marum laireba haireba asigi maramda ikoi yengse Prabhu ji suna lairingai matamdadi man angak pama ke seboksina angak myam pangthoe maramdi karigino haitadi mahakse ishona tharakpa madi angak pangthokane habse asidi hana ariba warem na Bible da masige barabta hada prophesy to guram theba mase aduna mana angak pama se masani habdo khang ngai gi duma pangthokpani maki aduguma sakti no maki seboksin da suloine yana khang ngai ne ba aduga Prabhu Jisum asamana so hairama kwaidigi sauba maisau nupina popasing namanung da kwaidigi sauba maisau John the Baptist nadi
Bible gi like ama phawba iramde mahana angakba ama phawba pangthomde anaba ama phawba mahana pangtholamde adubu Prabhu Jisu na hai mahakse khwaidi ki sauba maisong ni hai adubu magi magul amadi John the Baptist ki magul amadi Ishwar gi wahai na yade hai bdo adu anum hai maroi na magi punsi mangi bse hero na magi mayamba Philip ki nupi ado laurupa adu matamda John the Baptist na masi mitu miyaw lana bani migi nupa laiba nupi do laubai te hairubagi dama mahaki mga to ken ki bani ekhoi jo roiba matamda Ishwar gi wahai na yadabdo yade yaragana yai haibdo ekhoi na thona phana haidokpa tai pati pamni pam natragana natti haibdo ekhoi shumna haidokpa tai ekhoi yangse Matthew 24 da Prabhu Jisu Christ na warning camera pirame madu dai pamina se maram da Christus has never sing amsung wa taktopa sing missing taktok saniba missing tholakani aduga makhoi na missing bu serana na lamjing nanaba asobu kudam sing amasung angak pathabak sing utkani ngamlabadi khandok khrabar sing adu phawba makhoi na serana na lamjing ani ham masi karamba matam gina aroiba matam akhoi na uji hingliba matam asigine mafam hairiba matam se sasinaba Christa sing sasinaba maisau kyamnum lakhani makhoi na angak kyamnum pangthokani hamne mase angak pa habje anaba mina phabangam daba anaba aduga tawba ngamdaba thabak kyamrum hujik maroina healing je myam sathariba asiguma thabak myam se lakhani aduga mokoina habadi ishona khandokraba ishogi khandokraba adu phawba hairiba namthaksing hairiba angakpasing anaba phanbasing asina maram oidana mokoibu seranana lamjinganeba ishogi asumba tudagi mai lekthoni haigidama asumaina haiganeba hoji akoina prithibida tawribse aikoi Christian ni haijaba maisong ni haina claim tawjaba sing pastor sing na healing gi thabak sing angak pasing kyamrum pangthoeba adu hairibse aikoina thajagadra haibse aikoini yangbya makoina tawribse ishogi aningbagi matunginara sinausa aduna ne aroiba matamde aikoina ai isamungna de asugma miracle sing asida thajade maramdi saitana su magi angakpa miracle myam do mana hujik tawbunina aduga ishogi asengma misingna masi tawru Matthew 7:21-23 da jo haije pajarake aingonda ibungo haibde Prabhu haiba mi khudingna sagale baksang adubu sagada leiba ipagi ningba tawba ma adun sangani mi mayamna numit atuda aingonda haigani ibungo aikhoina nahakki mingda wa ta thokhiba natra aikhoina nahakki mingda butsing tan thokhiba natra aduga nahakki mingda matik leiba thabasing tawkhiba natra matam aduda aina makhoida haigani aina kaidongmeda su nakhoibu khangkhide he ain thoksa da basa aingon-dagi sathokaro masida hairibse kainodi maroina aina sida hiningbuji kainodi Prabhu Jisu Christ gi matung inba maisong ne haijaba mi kyamarum angakpa kyamarum anaba kyamarum phanbegi thabakse tawganeba aduga aroiba matamda Prabhu na haigani ma mokhoi mising aduna Prabhu nangi mingda loina matawkhimni adu matamda Prabhu na haine aina khoi khangde haibani ain thausadaba di ishogi wahen jathang aktabasa pap tawbasa aingon-dagi sathokro haibase masida hairiba khoina angakpa myam tawre aduna masi ishordagi ni Prabhu na yarabani hengna haina lobuse ikhoina yade maramdi aroiba matamda aduga Matthew 7:15 da so hai yawgi phije chetuna nakhoida lakpa adubu manungdadi tamthiba kaisalgi mongda leiba wa thaktok saniba misingi maramda sexual lu hai mapanda yaw yamna wangang sangangda ing tapa adubu makhoidi manungdadi kaisal sagadawgi norokta lamjingadawgi angakpa mi kyamrum bangthokpa mi kyamrum lakhani masidagi aikhoina sexual lu hai sinausa atuna ikhoi huji apha sasinaba tawriba myamse aikhoina loina thajagadaba nate aikhoina hairaba singje Bible dagira haibje aikhoina test tawbagi matamdo aikoi oirabane adugi damaktani ko aduga Acts 20 gi 29-30 dazu aikhoina Apostle Paul na asumna hai madu aikoi yamne siko mana haibne aina masikhangi madu da aina sathokhraba matungda tamthiraba kaisal sing nakhoigi narakta lak changlakani yaw sangodu amatta khaglam loi aduga nakhoina sangi maraktagi makhoigi matung inaba sebok singbu singthonaba mi tholaktuna seranana wa haigini aduna pona sathokraba matungda
magi matungda serana ba kyamrum takpi ba mi kyam sum laeba aduna hojiti aroiba matamda proposition lakpaje asoki mate nakrabasina maram oidune snausa hojiti aran ba watakthona ba akang na ba sorry angak pa kyamrum pangthok pami kyamrum lakne ba adu second Corinthians 11 gi aikoina 13 to 15 da ikoi yengminase ko second Corinthians 11 gi 13 to 15 da masida hai maramdi mising asisum daba pakon sapat sing amso namthak tawbasini makhoi kristagi pakon sapat singi saong loksin daba singi maduda ngan ngai leite maramdi saitan mangnasu mangan gi dut sajne maram maduna mahaki manaisina su dharma semlagi manaising sajnarbudi madu ngan ngai nate makhoi gi polo edu makhoi gi thabak ki matungina oigine aduna de saitan singnasu saitan gi dut singnasu afaba saga dut singi saktam saraga mi bunam thak tom ngai thabak kyamnam tawre adu ainade adu aitari akoina saitan asu akoina aran ba mising sasna ba maichau sing sinarga shogi khandokhrba mising masibu nam thak tawbo matamda akoina karsungan ngai leiteba afaba sagani aduga angapa kyam khado pangthokani anaba kyamrum pangthokaneba aduga masijo akoina thadagumjeba akoina munne yengsiko akoina babina habigi matuna aduga second nan tugi IT ki 10 du habse akoina antichrist power na lakpa matamda mahakche ishorgi masindagi tholopa wahina thawaina manghan gadaba phattaba mi ado lakani haibani aino khoi screen de yengbro in manipur da text iramdre adugi ishorgi magi ani shuba lakpagi mangan mahakche mangan gani adubu sida even him whose coming is after the working of Satan with all power and signs and lying wonder am thak yu eba angak pasing angak pa khudam sing Satan gi sakti khudam kaloina na mahak se lakani habni sinausa aduna di antichrist am sumaki matung inbasing hasinabo missing na angak pa kyamrum pangthokni habse prabhu jisuna laktunge mamada prithibhi sida angak pa kyamrum pangthokni habsine aduna ishona aseng ba mising da roiba matamdadi miracle pangthokpaje pangrone de maramdi Satan gi mission asu miracle pangthokpa asinda singbana aduga revelation 13 gi 13-14 da mu yengse masdai ani subasa adun angpa khudam sing dauduna mising gi mamangda atyadi gi malem da mai phawba ta halli masida paliba ani subaib je kaino america ne masida angpa pangthokpa gi thabase kanana tawi church na tawi karamba church na akoina protestant church na pangthu eba je america da angak pa healing tawriba myam je masi kaino kada protestant church ne america da leiba protestant church asina angak pa kyamarum tawgune hamne mangna sadu gi mangda sa haibadi masida palib sa de antichrist haibdi roman catholic church denomination mai gi system church system je masi garam takpi sing adu gi mayuk taneba mahana sadu gi mangda tawnaba mongonda pikiba khudam sing adugi mapana malemda leibasingda thangsang na sibyana son kraba adubu hingkraba sadugi muti ama sana ba haidana malemda leibasingbu minam khi habni mana hairiba am tawbasina minam han khi habni snausa aduna basida paliba sa antichrist ki maramda suna khoina khaningladi aina mamangda video camera thagat krabane maduda na khoina yengbiro ba aduna hoji aroi matamde mission antichrist habje jerusalem da tholakadaba Jerusalem temban saraga tholakadaba kanagu misang miwe amani judi singdabu onaiba adu khizan mu onar kada madulale antichrist of the bible na harambagi reform khuding na harambagi dama roman catholic system je masineba mana lakwa fcu angak pakyam adu toksinaba khudam kyam nunguloi na lakani hai adu am khoy mu revelation 16 gi 13-14 aroiba matamda kari oigine hamje healing tawbo mi singi maramda komasi bible sing asina direct hai yengsiko adudagi singlai adugi sindagi sa adugi sindagi amusung serana na watak thokpa mi adugi sindagi hangoi manba sengdaba thawai ahum tholokpa aina ure makhoi adu khudam sing utkhiba but singi thawai singni makhoi na malem gi ning thoksingbu amusung tayangpan apumbagi mi singbu ingang hamba isogi asoba numit ki landa khomjinaba makoida sathoki hai masida thawai khona phattaba sengdaba thawai ahum tholokbu we hairibu singlai habdi saitan hamni saitan de ki loi horokpane
사 adugi sindagi sa haibdi Roman Catholic Church ni masida palibse mai system serarana wata thokpadi apostate Protestant heba hairiba sing asineba makhogi sindagi seranana lamjingba thawai hangoigumba haibni hoje healing tawba misingna mai makhuto kamai toyong masagi phibamdo hangoina somigi motam masado amuk makhuto amuk thangan masado amuk khamenemda hangoina somigi momda hallelujah praise the Lord na chingwana lauribudo yong nakoi moigi mowongdo yengoba khutka thangkatana yengido bible na hairamagi matuna sap sana thungbane nakoi tv da natra youtube da yengoba link tawba misingna tawribudo makoi hallelujah makhuto makhut amuk thangkani masado hangoina somigi tapta sumaina kondaba makhut amuk thangkaba amuk kondaba adumaina tawbigi mongdo nakoina mek seng uganeba aduna masida tawribu khudimja saitana hairiba mising asida serana singba maichok sing asida watak thokshne da sing asida chinglaga tawribne mokhoicha kaigino aitadi punama asina mokhoje ishorgi achawbugi Armageddon battle of koina aroiba prabhu jisuna tang panda lakpa ani suba lakpa mata maki mising malta la nawriba fattaba sing adu bu mangan ganeba madugi lan adudo adugi damong mokhoi phataba mission shogi markta haibdi maroina khoina shogi bible haibigi matunda chapa mission remnan churching aduda lan tawganeba maduda ikhoina kaino tawgane habse masineba adubu shogi mission na asengba tawgadaba miracle lai mokhoi de simani James 5:14-15 da hai nakoi matata kana gumba anaba le rekde nakoina church ki lusingba sing adu kausnu mahak pu thau noidana prabhu gi mingda प्रार्थना तौजनु अदुगा थाजबगी प्रार्थना असिना अनाब अदुबु कनबिगनी ईश्वरना माकु हिंकलनबिगनी अदुना महाना कैगुम पाप तोरुमलकदी माकी पापदो कोपीगनी हैबनी हौजिति मिराकल तौरिबा मिसिंजे मखोयगे पाप कोपीबमी फत्तबा मखोयना तांग पांगे फत्तबा ईश्वरना यादबा थबक पयाम तौरे तौरगा मखोयदा अनाब पुसला कांदा मखोयना मु ईश्वरदा फानिंगाय amu haibane aduga hairiba anaba faba mising aduna asengba punsi mahing ama hingibra ojik tawriba anaba singjidi apparent healing ngahaki wena matam kharagi masagi saitan dugi makhada ilingai matam kharagi panet anaba phagibda matam kharag laigram matunda maki anaba da phakini adu mangki ganeba hauji tawriba sing tawriba healing gi mong chingje aduna ikhoina mung yengse masi khudimo che ikhoina kamaina test tawgni abde kamaina yengani first on 41 da hai sumna kari haibra haibdo aikoi yengmina se masida hai asan basa thawai khuding thajagano adubu thawai sing adu ishodagi ra haiba khangnaba sang yengo maramdi wata khunaba sing yamna tang pana sa thokre beloved believe not every spirit sumaina angak popang thoiba khangde tawribu khuding mo che khoina loina thajagano makhoi khuding mo che asiguma thawai khuding ma se angak popang thoiba thawai khuding ngasai chengnaba thawai tholokanamni sasanaba mai chausinna tawriba mayam ase adu si saing to mukhoji ishodagira saitan dagira haibdo ikhoina khangnaba saing ama tawgadamne adubu ishodagi oiragadi ikhoina masi thajagadamne aduga ishodagi ni saitan dagi ne habse kamaina khangani haiba matamda Isaiah I20 ne hai bajarke wayan ja thungda amasung sakhida makoina wa asigi matungna ngangdrabadi makoi manga laitabagi maramni akoina test tawgadabje amaje kanaguma wata tholeba healing tawriba mi amse sengbani sengdabani haise akoina test tawgi hadi only the bible have say akoina holy bible old testament amsu new testament bible na haibegi matungina hadi maroina wainda thang 10 commandment adu ayamba hoju Protestant denomination na 10 commandment se yade hoi ayamba Protestant denomination na 10 commandment ki mun da 9 commandment amdi illeba aduga sabat commandment jiri inde sabat commandment je lai thona bhana ba matam da lo je tarka laitre haina sumaina hairaga mi singje sherana na lamjingba sum lamjingeba hoi lo haibdi 10 commandment na taba atai ceremony lo sakat puga mari lena ba un kakpa asina singba mayam adudi prabhu jisuna cross siba matamda loikreba aduga jihudi singi kumai tare leiba aduga mayam adu thungkreba madu ekhoina makhata ne baki darkha leitreba adubu yathang tara wayan jathang tara habsi show masama ki lamsat neba hairiba yathang tara asdi nungsibada suppaneba khoina Matthew 22 gi 37 38 39 da khoina yenga khangni Roman 13 gi 8 to 10 da habse
wayan datang khudimok sa nungsiba lairagadi shuppi haibne adubu asiguma mising asina mising bu wayan datang dagi laitholaba aduga tawriba mising ado hairibu wayan datang sing asigi matung ina tawdraba taragati masi mokhoida manga laiteba mokhoi thajaroidabne snausa maramdi ekhoina yengba yai aduga muk pamina siko revelation 17 da remnan haibji gi maramda aduga chinglai aduna nupi aduda yamna sauki nupi adi church asengba church haibne aduga mahana nupi aduge lem horiba dhara ishogi yathang singak pa amsung Jisu Krista gi sakhi paiba mokoi aduda lan songna ba satki hai ishogi yathang sing ishok kanaw misna sida paliba yathang sing haibse ten commandment atina haibe hai ten commandment de hena sauba yathang krai da leiri ki isho masama haide Prabhu Jisu Krishna ishona piba yathangni ten commandment abju asengbadi Moses ta piri do kanano pa ishona Prabhu Jisu Krishna gi kuthang da Moses ta pibne ba masi mahaki yathang ne ba masi de hena yathang krai da leiri ge ba masi ni ko masi da che ishogi yathang singa ko kon ba gi remnan church khoina prithibida hoji denomination camrum le ayamba church denomination sa khoi di bible na haibadu gi matu ina sale na hai the same Bible na haibagi matung ina salagadi garigi damang denomination ayambana Roman Catholic na semba adugumba Sunday numita lai khurumba masigi maram pisalaga Prabhu Jisu Krishna namaj numita hingat kibini aduna ekhoina masibi kai khunabo ina ngakpani hai Bible dadi Prabhu Jisu na namaj numita hinga ke masibu kai khunabo go ina hairibunu bisa sengna ngawai ba yathang ama phawu Bible da yaude asi mina semba Bible da zui haidaba asigumba nomajina mita Roman Catholic semba nomajina me asibu aso kemati sena ngale ba Bible ki brasa masu yaudaba aduga ishona sabara ibisi magi nomini haina mahiron jihudi sing laitringi matamda mahiron Genesis 2:1 da ina 3 da sem khraba adugumba pothaba no min mana su bor piba mana su hengtokpa mana su potha heba aso kemati bor phangkraba nomit asibudi misina khonggaung na ga leba masina takpadi misina ekhoida Bible na habigi matung ina sali habse masi lan baneba masigi matung ina satra taradi healing tawriba mising atho sasnaba aranba mising aktaneba ado Prabhu Jisu naigna an Matthew 7:21 da 20 da maroina 20 da an thosa da basa habidi an habidi ishogi wain da thang tara do thugai basa na khoi engon de chalo habido haigine ado Revelation 14 gi 12 ta jaije masida aseng ba misingi khang balai hadi aseng ba dharma chamba Christian singi khang hi balai masida ishogi yathang amasung Jisu gi thaja banga pom khoi lei hamne kana misna de khoi thaja ragadi yathang ak thasu yare Bible na haide ai khoina Bible na hamne atudi Romans 3 gi 31 da jai atudi ai khoina thaja bhakti mapana ai khoina yathang ase karsuna tabo ohen sira habne masida shona yade haiba chinausa aduna kana misna hoji takpi debje ekhoina yathang je ngakpagi darkha leitre haina sumaina adum hayaba adudi masi aran bane snausa aduna takpati ekhoina thaja ba habji ka yathanga adum samina gani habdi ekhoina yathang ngakpajina arang khubam phange habnate ishona arang khubam pikhra mising aduna mongonda arang khubam leire habigi mahido yathang ngakpasing asina utkaneba masi yathang akpa habji nungsibane Prabhu Jisu Krista samuna jo hai nangna nakoina ibu nungsiragadi agi yathang sing au haina mahangna hairibasneba snausa aduna nungsibana wayan dathang buthungali haina su sumna Bible da hairibne aduga khoini yengjiko amu aroiba matam Revelation 19 gi 20 da jo hai sa adugi mamangda khudam sing utkeba wa takthok saneba mising adu sa aduga loinana mahangna phare khudam sing amasung khudam sing adugi mapana sa adugi khudam laiba amasung maki muti khurumba sing baminam ki mokhoi ani bu control na sa leba mai gi pata hingna hunthaki amne ado haire bas hasnaba Bible gi matuina sataba Bible gi matuina indaba hasnaba wata khunab se ang khudam tawa mising me amase norok ta mai gi komda langsing gani haina hai Revelation 20 da sida masida norok habdo marugi last verse asida laikre makoi bu minamba diabol adu sa amasung serana wata tokpami aduna laidiba control amsung mai gi parman du hunjele masin norok ne phataba mising saitan amsung mai matang ba mising pona maku dandi pi gedaba koina prithibhi sida mai na salak dandi pi han gedaba do maduda
moi loina satkane mafum aduna makoi ahing tin lomba naidana hawa mai masa khangani habi makoi dandi phangani habni snausa ai samana pana miracle healing speaking in tongue asiguma singa sida khoi thajade speaking in tongue gi maramda khoina khangninga gasu phajana ikhoi tawa ayamba pentecost sina si thawai asengba speaking in tongue healing asina singba kyamarumda makoi tawa ai khoi di thajade maroine khoi roi matamde danen revelation ki prophecy sing prabhu na hairamba wa singje asida thaje hojik tum mi kyamarm naide 2026 da pithibi loigini adagi mamang da si tawgani haina haiba singse masidi thaja ganu maramdi prophecy haibadi bible da danen am sung revelation da piramba prophecy sing ase masi haido panatana atopa si tawgani haina serana na pangai haiba singse masi akhoi thaja gumje bible na hairamdo danen revelation da hairamdo adagi matune akhoi chachi haina mayam da hajari tabir mayam da shono bopivision anobu miradi channel na subscribe to view maru mapang chin da share to view partna to minase sagada lai bai pai so yam thaga chare aro matam da saitan am suma ki matung in ba serana na wata thu misna nga pa kamram pang thokani masde ke hoi section na ba pai shno nahang nasu aro ba matam da hingliba na ki achum sa permission asida mirakan pang thona ba sakti do mokhoi da su ikoi da sinangon da laitaba dinataba adugumba sakti singda mokoi da yamna sinadre aduna kanagumna mirakan pangtolo busu naki yathang na haibatu matun satraga de matu thasaganu haina khangan biba sigidam thagasare takra bukudung dana na mapana ida bo pibiu prabhu jishu gi mingda khurum jare amen.